ngasi numida wairam phongkiba tongan Manipuri sifongsingi maruoibi ipausing miyamna thamjagi hanbada KRA gi Cadre ama nongmaina panbadagi hospital lekanakre Kangleipak ki Maira News gi maruoiba paukhara ngara numidang pung nipalum tapa matamna Kuki Revolutionary Army KRA gi Cadre kharaga Micham kharaga loinana kangpokpi mission ground yu thakmina duna leidingaida civilian amana 9mm gi pistol amana kapadagi KRA gi Cadre ama soktuna hospital lekanakre hari soklaba KRA gi Cadre dugi maming self styles lieutenants Albert khongsai sai nipu apokpa palet khongsai kawi cycle police station gi manungsana galam village tagini nongmaina kapa du myedugi puki sarukta nongmai marupa ama panbadagi haujik langol leiba sijo hospital lekanaduna leidi hanisu pausna hadi amaramdana police department gi nauna saba recreation hall sangakre Manipur Police Department ki Central Motor Transport Workshop ki nauna saba recreation hall ama CMTW gi SPC Celelia Sopemla ngasi sangadan workshop asigi officer amadi personnel singda kusinakre sangabagi thoramaduga mari lenana CMTW gi SPC Cecilia Sopemla na hai matam kuirabagi tungna workshop asigi recreation hall ama masak thongna saduna uba phangbasida ishwar bu thagali mangna hek SP oirakpadagi hall asi sana bu wakal khanduna lakhibani workshop asida leidiba personnel sing amadi official singna ngasi hangdokliba recreation hall asi isagi iyumakni haina khanbiduna sijinabiyu haina su mangna phongdoki atopa pawamna sawombung lambi December 30 faubada sembidrabadi lambi thingzilagani club sombungdagi hindumbi FCI gate phawgi lambi asi Manipur lengaki mari lenaba authority na lakliba November 30 phawgi banungda sembidrabadi lambi thingzinmigi khongjang changsilagin haina sombum students club ki president Y Anandana press thadorakpa seolaman hairi seolasina hai sombungdagi hindumbi FCI gate phawgi lambi asi siemba hauramlaga lepre hairiba lambi asi matamga sanaba mong lengaki mari leinaba singna November 30 phawgi manungda sembiyu matam si phawgi manungda sembidrabadi lambi thingzilagane nisu SSC na thadorakpa seolasina phali amaramdana khurai ohongai da leiba laifamani kanana bohonabada kanagumba amata yetpa pibigano mina leima Lairembi Sinthalup Micham Ningsing Lup amadi ahongai laikai gi maira pai bising kusamaduna ngasi khurai ahongai da leiba Saubom Lairembi amadi sana khongnang ima Lairembi gi kubam da ira thawni thorom pangthokre loinana laifamasibu kanana bohonabada kanagumba amatana ayetpa pibigano haina su Lairembi Sinthalup ki president mina leimana phongdokre mangna makhatana hai yelhongai digi leragrab lagi kubamani asi kanana sai lisang sina hunaduna laki laifamasibu kanana bohonabada kanagumba amatana ayet apan pibigano Thanil Purnima numit khudingi saubom Lairembi amadi sana khongnang Lairembi anigi thawni thoram sei khudingi Lairembi Sinthalup Micham Ningsing Lup amadi ahong hai laikai gi maira pai bising kusamnaduna tha khudingi pangthoktuna laklibani Lairembi imani asiga mari leinana pangtokpa thoram singna mipum khudimangna thawgol toba lakli matam amadadi mafam asida laigi thawgol topom matik sana leiramde Thagoloi sing asina kana honabadagi ngasigi mafam asi phangba ngamlakpani adubu leibak thibadi handak laigi thagol tawna bo honabada ayet apan pirakpus nongaiti masina maram oiraga nakalani gi marakta nongaitaba thakdok thokre imagi thagol tawjage haibisita kanagum amatana ayet apan pifam thokte leibak miyamnasu laifam asi kanana bo honabada mateng pangbiu hainasu minana makhatana apil torakli atopa pawmana Laikhidraba bidep Zitan Singagi loina vida lupa lak anigi senpa mateng pangkhre salibase sigi haukiba November 13 kaksing ningthau laikai digi Congress office wangbal thawbal amathau torama masagi anaba madigi manung matam sadana laikhidraba bidep khetri mayum Zitan Singagi mapamda SP thawbal Jugeshchandra Haubizam IPS ki miyeng makhar district ki bidep welfare association ki thawmi singaloinana laikhidrabagi loina vid lupa lak anigi senpa mateng pangkhraina thawbal district bidep welfare association ki publicity secretary laisram nabadimna press thadorak sirolaman haidi sirolasin hai hairiba senpa masi kusinabada thawbal police ki district headquarter ki store OC hais Devendra Singh amasum cashier PIS hema singaga puna laikhidrabasigi yumna satuna laikhidrabagi mapamda awaba phongdokpaga loinana lupa lak anigi senphamsu district BDF welfare fundagi
kaithoktuna laikhidraba bidep asigi loinabi khetrami ongbi Anjana Devi da kusinaki laikhidraba bidep asigi loinabi amedi pigliba masanupa ama masanupi ama lehawri hari ningsing bya district asigi bidep welfare association na district asigi bidep ama asiana tholakpada welfare fund gi senpam kaithoktuna leptana SP Thawal gi miyeng makhada mateng pangduna laklibani makhatana state lengak nasu khara hena miyeng sangbiduna matamasiga sunaba Honorarium hengat pirabadi bidep sing amadi makogi imung manungi miyoi sing kharadang wairabasu nungaiba punsi amadi hingjaba ngamgani hanesu association ki mekedi lenga ki puning singsilagle hanesu fongdorakli amaromdana Ziribam police na yungo amadi yu sungmudi sizinaba masak sing pagalaba matungda phumjinkhre Ziribam district police ki SDPO T Inaupi amasum OCH Deben Kishorna lusingba police team amana ngara numidang wairam Ziribam gi Kalingar drive sathabat yamlaba local liquor amadi yu sungmudi sizinaba masak sing pagalpangam lehari pagalaba yu amadi yu sungmudi sizinaba masak sing adu yu sunglam liba miyoi sing adu ga kona na ngasiyu Ziribam police station na paumi sing gi mamangda puthoklaba matungda polam sing adu Ziribam municipal council gi dumping area ra phumjinkhre atopa pawmana information technology gi matam sidadi naha sing yauduna lawu singu gi anauba mayol ama purakpa wagani Dr. L Zebe information technology na kham thengna sakholaba matam sidadi lamdam siki naha oiribi sing yaudana lawu singu gi anauba mayol ama purakpada wagani hena Manipur Organic Mission Agency MOMA gi project officer Dr. L Zebe na phongthokre Wapa masing si Irabat Foundation Manipur na sinura singjamai thong wang baigepati lekai community hall da natural farming and irrigation of Manipur haiba topic asigi makhara pangthokpa mari suba laumi singye poinu mifamda Dr. L Zebina wangang ladana phongdokhibani lamdam asigi tungan mafam singdagi lakpa laumi miyamna saru yaduna pangthokhiba mifam adura Dr. L Zebina hai hawkhibisai kyaga yengnarubada kumsi sai yesida ahongba kyamarum uba phangi Hauzik poinu tha yoroklaba phaw ingbagi sang asi yam lanthare masi climate change ki khudam amani lawiyai phanglagliba global warming gi saitheng asina law singu gi lamnasu ahongba amadi soidana pirakani asigumba tanja asida Manipur lengakna natural farming da akhanaba miyeng thamduna thabak paikhatpa si matang sai organic amasum natural farming hairi bihiramani si yokhatnaba lengakna angama thakta honari organic farming asidadi mari lenaba authority amana certify tabusangi adubu natural farming dadi certify tabugi mathau tadi masidi matam amada ipai pusingna pangtholamba sa loiduna mahimarong amadi mana masing thabigi kanglona duni adubu chokholapagi matungina technical gi weba gyan loksing khara hena lainaba training gumbada saru gyarabadi natural farming asi mai pang sathabi yagana ki mauna makhatana hai information technology asi chokholapagi matungina ngasidi law singu gi lamasisu masigi mapan tangdabi yaraktre Law singuga mari lenaba thoramsing paikhatpada online gi mateng sauna lawa haunarakli karigum lawmi miyamna yohaningba information lairabasu mobile phone gi kutha thadok thajin tawnare anawanaba makal gi app singi matengna lawmi miyamna nawanaba wakhalon kyasu yoholakpa maramna law singugi lamda naha singsu yoroktaba yadaba gi phibam lakli haina Dr. L Zebina makhatana phongdokhi atopa pawmadanamo Laingana yu legalization tawbiki wapamasi khudak ta handokpiu mama oibising gi apambagi mayokta laingana laibiganu imaramni nupi samas amadi kadana Manipur laingana yu legalization tawbiki mayokta sangsilakpa khongjang gi saruka moina ngasisu singjamai kaitheldu wakat mifam setakre wakat mifam aduga mari lenana nupi samas gi president T.H. Ramni na phongdokhibada lamdam sigi mama oibising mayai ka nisa amada yu thingduna laklaga ngasingara khakta Manipur lainga sina yu legalize tawgani haina hekta lakthorakpa si lamdam sigi mama oibising gi ihul khangdabani haina lawi yu no kunai sita pidi bisai thinga singa sidi yumthong ayambada mamitari yu thakchilaga nupi ngana miyot minai phubi bisai bibisa tharakpa kya sina ngasidi kunai si kangkhong sai haibadu oire Ima Ramni na makhatana phongdokhibadi yu legalize tawraga afaba yu oina pithakani haiba lainga sigi wakhalon si mama oibising na ngaktaba ngamde yu da afaba phataba haiba leiti yu khudima haksang sui matam masuk sangna mama oibising na yu thingna bohona duna laklaga aduga yu sibulenga sina oijaba karagi dama legalization tawna bohona rakpa si yamna lebak thibani Mama oibising gi apamagi meyokta lengana leibigano yu legalization gi wapamasi khudakta handokpiu natrabadi hena kan makhongjang kya lakpa ye haina sumangna phongdokhi ari
Maka satharakwena manaba pauksirigi to papamana Delhi MCD election na negative politics pamdre habisi takle AAP Manipur. AAP na Delhi Municipal Corporation sauna mai pakpa habisi asumana aranbu maithi papipani. Bharat ki mipum khudingi mai pakpani National Capital Delhi gi miyam amasum Bharat ki miyam na negative politics pamdre habisu MDC election na takle haina AAP Manipur gi activity coordinators Beshonat Thingnamna Fungdokre, Mount High, Nasi Bharat ki Rajniti ki Puari the Kongamdana Lehoragada Numini, Yamna Pikrava Amadina Odiba Rajniti Dal Am Adami Party, AAP na Bharat ki Rajniti ki Puari the Anoba, Senam Hapsin Manumini, Tien Krabasai Taragi Matamishidangashidi Am Adami Party, National Political Party, Am Oiba Panglakani, Gujarat ki Miyam na Am Adami Party, bu National Party, Am Ohenbi Ngamanbire. Masugidamaka Gujarat ki miyambu party isna thakapa phungdui Gujarat si hauki basai kyadi ki BJP bu thugaiba ngamlaruidaba lanban amagum ngaktuna lakhibani adugi sumathakta Prime Minister Narendra Modi amadi Home Minister Amit Shah ni ki kallaba maphamni masiguma lanman si party isna amukta mamangna thokhidriba mong ahan boina Gujarat ki assembly election yengnaba matamna AAP na asob mai pakpangamlagani Masimak AAP ki asubu mai pakpamani Gujarat ki miyam gi amakpa yaudraba ohong pambu wakhalona amadi minung sinang sidi AAP bu National Party am oiba ngamlagani haikenesu paus na phongdorakli atopa pawmana pausel pausi digi Sims ki nupi lecturer anina tharakpa bail application ko ana reject tokre Saina Institute of Medical Science Sims ki guest lecturer anina tharakpa bail da Thadopinaba Tharakwi application Judicial Magistrate First Class Nangasi reject okre. Hairiba bail application si Institute Sigi Guest Lecturer Nunibala Sanu Eli Sonia Yambem Say Kunganipan Apokpa Maming Kula Bamon Kampo Masum Laishram Kunjarani Say Kunganipan Apokpa Ibopisok of Top Konang Mukong Gini. Panbayaba de Haukiba August Taraga Marida Institution asida tamlibi Satri Mabu Institute asigi founder amadi managing director Yumnam Surjit Kumar amadi Institute asigi faculty staff singa laktunaraga kinep tawdun izat mangan ki habigi SARS ta police na makoi singi matakta FIR register tawduna Surjit Kumar pharaba matung judicial custody de thamlibani aduga Sonia Yambe amasum Laishram Kunjarani se case asigi mari lendana lotuna lairuraba matung numit ninigi mamangda police ta surrender torkibani Makatana surrender torokiba institution asigi nupi lecturer ani asina makhoibu bail thadopinaba makhoigi council singi kuthangna bail application submit tawduna makhoigi bail hearing hairiba court asida ngasi chathaki adobu makhoigi mathakta prime facie evidence sing sauna leibina makhoigi bail application sing adu reject toki ngasigi bail hearing manungda thawdo aduga mari leinana CM ki GAC gi members na Lampel court complex ta thomjinana bhona bada police ke nga munaki adobu members sing adu court complex adu ki wang mada takthokuna ngasigi bail hearing adu sathaki anisu paus na su phongdorakli Makasa tharakpoina kangla paudige to pamarui bi pausum myamna thamjiki more gate number 2 mayat asibak sang ama leiramle Indo Myanmar Friendship gate number 2 mayada nga seyu nupa magi asibak sang taadunu leiramle asibak sang tu nga seyu pung tararom tabada myamna thengnarakibani mak matokram na siramli bano haiba sapsana khangmangamdri Masada sopa pan bagi dakfam su leiramde asibak sang ado foot manga gi inchi ohumrung wangi masak maming khangmangamdabaga loinana more police na lokat kre haidi Makasa tharakpoina to papawamana Chief Minister na preside tawduna Capitals Investment Scheme gi mi pampang tokre ima kaitel mafam tarada sanarigi mafam khangdokpa yauna tungan project sing pekanaba khananai nakhre Chief Minister N. Birena preside tawduna ngasi Chief Minister Secretary ki Cabinet holder Special Assistance to State for Capitals Investment Scheme gi makhad state lenga ki tungan thabak sing ningthina pangtoknaba review gi mi pampang tokre ngasi gi mi pamasida Chief Secretary Dr. Rajesh Kumar DG PP Dongel amadi tungan department singi makok thongbo official singna mi pamasigi khananai na bada saryaki Khananai na bigi mi pamasida tungan scheme gi makhad semgat sagat kadaba sing Manipur Police Housing Corporation gi makhada ima kaitel mafam tarada sanana bigi mafam khangdokpa Impal manungda Impal Exhibition amadi Convention Center District Youth Skill gi
entrepreneurship amadi employment center sing Impal East West amadi Chusampur district hangduknabagi matangda kumna khananenaki Amaramda Chief Minister na share laudun Special Assistance Capital Investment Project ki Part 1 gi makhada MOBEDS PHED amadi Police Housing gi matang tungan department sing gi makok thongba official sing na Chief Minister gi cabinet holder mifam ama sapangthoki ngasi gi mifamna mawa mapuroi laikhidraba sing gi shelter hamadi livelihood center for widows tungan mafam sing sagadaba sports complex sabagi maitai pangal muslim sing gi oiba house saba thong nambon bigi sakta mong kaidana semjin mamadi atai lambi thong sing sembagi matang na mifam aduna kupna khanaki ngasigi tunganba head of department yaw chief secretary additional secretary amadi engineering department art and culture gi officer yawba mifam handak the chief minister na sangai festival ga mari leinana sengat khiba mapung phaba khara watliba manipur heritage park Makhal Senapati amadi Bihang Chuchampur gi Manipur Southern Culture Center mapung phana losinanaba mari leinaba official singdasu pautak pikhenasu pausna makhatana phongdurakli atopa pawmana Nongmai Khong Khodra amadi Arungi apunba committee singkhre All Manipur United Club Organization amuko gi miyeng makhada ngasi Bisnupur district ki mapam oiriba Nongmai Khong Mayai Lekai gi club ta Nongmai Khong Khodra Arungi apunba committee ma singkhre mapam asi Bisnupur Thawal amadi Kaksing district ahumda leiba club singi jaga oiribani committee semba sida maruoina amuko gi secretary general Dr Norendra Thoksom UCOBID gi president wahengba basanta na lusingba team amana sargaki ngasigi mipamasina committee asi ki thaupugadab sing president oina S Prem Kumar general secretary the N Santi Kumar treasurer da Arun Kumar Salam secretary publicity da S Ratan yauna executive taragani thoi khankhre hairene su paus na palakli losilakpuna tendak pa paung katanga myam da thamjaramge brown sugar kg 3.046 ka kona na miwe ma combined force na fare hari Maranumidang pung mapan makhairum taba matamna cycle village ki water supply manak drug lalon ba miye khra satok sin tawri highway gi akang pa paw ma phangmadegi cycle police station ki SI second lane skip gen lusing ba police team amadi kungani thoi suba AR gi major officer magi team gi combined force na freaking skiing gi thabak sataba matamda scooty NTO RQ125 tongduna lakpa miyoi amadigi brown sugar kg 3.046 kona na fare hari makhata na wang pong sathaba matamda pharaba miyoi sigi mami ngamlen thang khongsai sei kunthra gani thu apokpa Singjang Khongsai Khawi Kangpokpi district ki manungsana Maujang village tagini drug singadu Maujang village tagi Impal tana puraklaba matungda cycle tana purakpani haibisu masana haidorakle pharaba brown sugar singadu loinana mari lenaba executive magistrate puthoklaba matungda cycle police na NDNPS eki makhada FIR case ama lokhatkre hairenisu paus na phongdorakli du hausukoina di myam paus su matanga solution jarage amasum myam pun anobabjit ngamine se nisu channel sugi mekedigi myang ifam na thamjari